ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯁꯒꯣꯜꯕꯟꯗ ꯂꯩꯕ ꯇ꯭ꯔꯨ ꯐꯥꯏꯅꯥꯟꯁ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯣꯖꯤꯠ ꯑꯃꯗꯤ ꯒꯥꯔꯦꯟꯇꯔ ꯌꯥꯎꯗꯕꯤꯗ ꯁꯨꯞꯅꯒꯤ ꯑꯦꯀꯥꯎꯟ ꯑꯣꯄꯅꯤꯡ ꯈꯛꯇꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯕꯤꯖꯤꯅꯦꯁ ꯂꯣꯟ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯇ꯭ꯔꯨ ꯐꯥꯏꯅꯥꯟꯁ ꯀꯝꯄꯅꯤꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯁꯥꯔꯚꯤꯁꯇꯤ ꯕꯤꯖꯤꯅꯦꯁ ꯂꯣꯟ ꯑꯃꯗꯤ ꯒꯣꯜ ꯂꯣꯟ ꯑꯦꯃꯥꯎꯟꯠꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯗꯕꯁꯤꯅ 50,000ꯗꯒꯤꯅ 2 lakhs ꯐꯥꯎ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯌꯥꯅꯤ ꯔꯦꯠ ꯑꯣꯐ ꯏꯟꯇꯔꯦꯁꯇꯤ 1.5 per month ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯁꯤꯡ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯁꯤꯡ ꯉꯁꯤꯗꯤ ꯇ꯭ꯔꯨ ꯐꯥꯏꯅꯥꯟꯁꯅ ꯑꯄꯤꯛꯄ ꯁꯦꯟꯗꯣꯏꯗ ꯑꯃꯗꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯂꯣꯟ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯊꯥꯖꯕꯤꯔꯣ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠ ꯂꯧꯖꯗꯦ ꯒꯥꯔꯦꯟꯇꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯉꯁꯤꯃꯛ ꯇ꯭ꯔꯨ ꯐꯥꯏꯅꯥꯟꯁ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯔꯛꯇ ꯂꯩꯕꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯦꯅꯦꯖꯔꯁꯤꯡꯒ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ